ngasi nungdaram phong ki toan toan ma phong singdagi maru eba pausing khonga charga ma'am da share tawjage ahan bada Naurem Birhari College ki principal in charge and Sitaljit MSc Physics pass tawgada ba sai ama watlingai da appointment pairam lei ekasini Naurem Birhari College ki suspend lairiba hanagi principal Kumari Dr. Ngangom ekasini Devi na haikre Mark for principal the suspend thamnaga principal in charge habriba physics ki head of department and Sitaljit English yung masamapan maudraga taruki December taraga tarukta college asida sanglakibani Mark sanglakiba dugi post advertisement laite Mark MSc Physics na 1997 pass tawkibani pass tawdaba sai ama walingai da seniority oiningbadagi appointment pairamle wafam asing ngasi nungthul lambu makhong takhelambam laikai da paumising unabada mahana phongdokhibani mana makha taraduna maki appointment order mapunsigi sanaba yaroi Manipur Education Code Rule 27 of the Section 4 Chapter 13 na hairibadi caretaker chairman college ki appointment authority nate mana principal suspend tawba amadi physics department gi head M Sitaljit Singabu interim principal in charge on hapkiba December 9 gi order sanabi yaroi caretaker governing body gi mapunsi sei sigi November 18 fawbadani maki suspend order pi batang ani dani caretaker chairman gi order sanabi yaroi maramaduna mari lenaba authority na maki suspend order kapiduna college asi ing tapo henanaba amadi deputy secretary higher and technical education aranba appointment paibo ozada appropriate handok pio haikenasu boxi isna makhatana phongdorakli makhasa tharak point atopa paw manamo lawmi singna December taraga marida anaba agriculture law gi mayokta hunger strike sathagodori handak talaiba asida farm lohum sana hananaba parliament pass tawkiba adugi mayokta lawmi singna sangsilakpa khongjang adugi manung sana December taraga marida anaba agriculture law gi mayokta hunger strike sangsingadori wafam asi Singha border da paumisinga unabada farmer gi lusingba singna phongdokhibani Delhi satlo haiba khongjangda lawmi singna Rajasthan Sajanpur dagi Joypur Delhi highway dangasi ayuk pung 13 dagi masing yamba lawmi lising amaromna Delhi satlo khongjang sangsinkhre Farm Union gi lusingba singna ayuk pung 9 dagi nungthil pung 5 fawa December taraga marida anoba agriculture law asigi mayokta wakar mifam phamduna protest tawani hainasu farmer gi lusingba Kanwalpreet Singha panuna paumising phongdokre magna makha taraduna toan ba lebak singa sigi farmer singna makoi gi lambida protest tawbigi khongjangsu jangsin haidi hainasu pauksi isna makha tana phongdorakli makha sa tharak poina topa marueba paukhra namo satellite kapkhat kadawri ISRO na leba asigi anoba nifugani thoi shuba communication satellite December taraga tareta Srihari Kota dagi kapkhatuna sanging tawgani haina agency dagi phangba paw manus makhatana phongdorakli makhasa tharakpa topa Manipur gi oba tuan marueba paw khranamo IRB rifleman gi recruitment da interview yawhaloi haibigi matangda RTI thakre Central Government Manipur da hojik lawgodoriba Indian Reserve Battalion IRB rifleman gi recruitment asida interview gi saruk yawhandanaba instruction pirakpa yabra haibigi matangda ngarang miyoi amana online gi khuthangda RTI thakre online gi khuthangda RTI thakiba miyoi sigi maming Buyamayam Liyatkat Ali Kawi RTI sigi inter registration number na CADMT R by E by 20 by 00659 ni public authority na Central Administrative Tribunal CAT ni hainasu pauksi na sumakatana su phongdorakli atopa pawa manamo MP RK Ranjan meeting yaudana sauraga halakre Inner Manipur Parliamentary Constituency gi MP oiriba Dr. RK Ranjana modern village ama ohengani haina lauthokiba Imphal East ki Kairao Kendra gi manungsana lairiba Sanam Sandrokta ngasi khulasi modern village ama oibigi matana khana nainarabigi wafam saruk yagadaba MP RK Ranjan mifam aduda sarkar gi makedigi saruk yagadaba maru oiba DC amadi director na singba yawramdabadigi mifam yauduna sauraga halakre Sanam Sandroki modern village ama oinabagi damakta ngasi strategy meeting kam orientation program ngasi khulsida pangthoknaba lepki adobo mifam asi yawnaba MP RK Ranjana Sanam Sandrokta
थुंगलबा मतमदा मीटिंग अदुदा मरु ओइना सरुक यागदबा इम्फाल ईस्ट डिस्ट्रिक्ट की डीसी पंचायती राज एंड रूरल डेवलपमेंट डिपार्टमेंट की डायरेक्टर अमदी मरी लेनबा लाइन ऑफिसर सिंह यौरमदबदगी मिफम अदु पांगथोकपगी मथौ तादे हाइदुना एमपी न साउरग हलखिबनि हाइदि एमपी न साउदुना सतख्रबसु सनम संद्रोकी मॉडर्न विलेज अम ओइना सेमगतपदा करी करी थौरांग लखतकदगे हाइबगी मतंगना मरी लेनबा अखंग अहि क्याना सरुक यादुना स्ट्रेटेजी मीटिंग कम ओरिएंटेशन प्रोग्राम अदु पांगथोकी हाइदेनसु पाउक्सियेसना मखाताना फोंदोरकली लोइसिलकपोइना तोप मरुइबा पाउखुरनमो कोविड-19 सीबा मीगी मसिंग हेंगलगलीबसी यामना थेंगना डायग्नोस तौबा अमदी कॉर्निक ओइबा लाइना सिंग निंगथीना लयेंग बिदबदगिनी डॉक्टर ngarang pung kun nga mari fawgi manung manipur covid-19 na maram oiduna sikiba migi masing sahum ga kontra ga mathai sukre laisat asina maram oiduna manipur da mi sibigi masing nong monong hengalakpagi maram di matam sana covid-19 test tawraga positive oide natraga negative oide haibadu khanglaga layeng bagi thabak sathaudaba loina na covid-19 na positive oiraba mi aduna hana chronic oiraba laina kya lairiba adu mari lainabo स्पेशलिस्ट डॉक्टर सिंह याउन सेक्शन लायेंबगी थबक चथदबदगी सीबनी हाइना पॉक्सीएसीगा लमदम सिदा लेबा ममिंग चलबा मेडिसिन डॉक्टर अमग वरी सनाबद फोंदोरखी डॉक्टर सिना मखाताना फोंदोरपगी मतुंगिनदी कोविड-19 पॉजिटिव ओइरकप याबगी सिम्पटोम फंगलब फाव मियोय क्याना लोचिंदुना थमी लेहव होरकप मतमदा फार्मेसीदगी हिदा खरा लेरगा सारगा लेयंबगी थबक चथै करिगुमा टेस्ट तरुब मतमदा कोविड-19 पॉजिटिव ओइरमलबदी निमित तरागा मरी निरोम कोविड केयर सेंटर लेगनी हाइरिबा मतमदुदा इमुंग मनुंगी मियोय सिंगना वागदबा अमदि सेल थुमगी अवाबा कया मयोनगदबा कया अदु का हेना वखल खंजन खिदुना मतम साना टेस्ट तौथोक्तबगी हाइनबी लाइसर असिने हेंजिलगलबा मतमदा टेस्ट तौबगी पॉजिटिव ओइरमदगी यामना थेंगना लेंबगी थबा चथबदगी सीबगी मरम अमसु ओइ डॉक्टर असिने हाय यामना लुरिबदी कोविड-19 पॉजिटिव ओइरबा मियोय अयाम्बा हाना बीपी डायबिटीज हाइपरटेंशन किडनी HIV नसिंगबा chronic oiraba laina kya nabana ayamba oigali mioi singasi covid care center da thamduna layengbo matamda medical officer kharana layengbigi thabak sathai hainasu pauxiesna makhatana phongduragli losilak point aten mahusita phangwa maruiba paukhranamo Bharatiya Janata Party National President JP Nadda ma covid-19 positive oire hairi mana Twitter da phongdorakpagi matungina ma hauji home isolation tawri hainasu pausina makhatana phongdorakli masum mayamnasu hena khangnaraba Manipur YouTuber TK gari thauna video live tharaga satpada malomda car amaga thingjinaduna accident thokre hainasu paw mana makhatana phongdoro ridu map soidana anauba update pijarake adu haujiko inadi map pawsu matang asai lu sinjarage adu horen pung nipan makai mapan dai anau i pawsu hoga charaga mayamda share tawjarake mayam adu phongai minera sen thank you